Ahmedabad ki plane kaifam da Prime Minister Narendra Modi masa chatuna yengsinkre plane kaikhibagi matangda thiganaba awangba thaki committee ama semle Aviation Minister. Ahmedabad Airport manakta ngarang Air India ki plane ama kaikhiba mafam aduda ngasi Prime Minister Narendra Modi masa chatuna hakthengna yengsinbaga loinana makok thongba official single loinana plane kaikhiba aduga mari leinana review mifam ama supangthokre. Agency ki pauna hai ngarang plane kaikhiba thaudo aduda ataya sok apan nangbadagi civil hospital da laikana aduna leiriba miyoi sing ngasi Prime Minister na unakibaga loinana plane aduda tongkiba amakak hingauba miyoi aduga su unakre loinana mahakna Matou Karamna hingaubage haibagi matangda su paudamkre tungda Prime Minister na plane kaifam aduda chatuna yengsinbaga loinana chokthaba leitana rescue tawbagi thabak tawriba team singa su unaduna wari sanakre yengsin khongchat loiraba matung Prime Minister Narendra Modi na social media gi post amada sigumba khanghaudana thokpa thaudok amada miyoi kayagi punsi mangkhibasi thamoi kaiba amadi phongdokpham khangdaba thaudok amani Thaudo asida laikhidraba miyoi imung manunggi nanghauriba awabada saruk yari haina phongdokre. Ahmedabad ta laiba residential quarter amadi BJ Medical College ki Master Air India dagi flight ta sinduna kaikhiba duda college asigi meheroi yauna miyoi kunga mari rom siramba yai haina panari. Laikhidraba miyoi kunga mari asigi manungda medical tamba meheroi yauna practicing doctor amadi doctor singi imung manungi miyoi sing yauri meheroi kaya ama soktuna hauzik civil hospital Ahmedabad ta laikanari plane kaibagi thaudo asida hauzik fawbaga hakchang chaniga maudra phangba ngambagi manungda miyoi chaniga humfumanga di thawai yaudra hakchang oina thengnakhibani masigi manungda Air India gi plane aduda tongkhiba miyoi chaniga nifuni thoi gi manungda amakhak natana atai di siri haina confirm tawre. Ahmedabad ki ngarang thokiba plane crash aduda laikhidraba miyoi singi naknaba imung manungda Air India gi mapu oiriba Tata Group na lupa crore amamam compensation piragani haina lauthokre. Air India gi Chief Executive Officer and Managing Director Campbell Wilson su plane kaifam aduda ngasi hakthengna chatuna yengsinki thaudo asi maangna thamoi sokna nungaitaba phongdokpaga loinana awaba taraba imung manungsingda mapung fana support pigani haina phongdokre loinana thaudo asigi matangda special team amana investigation hokre hairi amaromda Aircraft Accident Investigation Bureau na thaudo adu formal investigation taunaba hairi Union Civil Aviation Minister Ram Mohan Naidu na phongdoropagi matungin investigation asi Civil Aviation Organization na piriba international penatokol sing asi ngakna chachabani hairi loina na hiram asigi matangda ningthina sijinabagi damak lenga asin awangba thaki oiba committee ama semle haina phongdokre nakal amaromda Tata Group ki chairman N Chandrasekhar na thogdo asida laikhidraba singi imung manungda lupa crore amamam piragani haina lauthokibaga loinana soklaba singi ana layengi senpham khudima puthokani loinana BJ Medical College ki anauba hostel sabada su Tata Group na mateng panglagani haina lauthokre kaikhiba plane aduda crew member taragani thoi yawbaga loinana passenger singi manungda India macha 168 British macha 62 Portugal macha 8 amadi Canada macha ama yauri plane gi emergency exit tagi chongtha hobadagi hinghauraba Biswas Kumar Ramesh British citizen ni United Kingdom ki konong London ki Gatwick Airport ta thungluna bagidamang ngarang nungthal Gujarat ki Ahmedabad ta laiba Sardar Vallabhbhai Patel International Airport tagi paikhatkibada ngariba Air India ki flight ama khanghaudana airport asiga ira lapnadana laiba BJ Medical College ki hostel ki building da paishinbadagi kaikhiba thaudokta tongkhiba passenger chaniga kuntragani thoi amasung crew member taragani thoi gi manungdagi Ramesh Biswas Kumar kauba passenger amakak hinghauraga atai loinamak siramlagani panabada yauribi Thaubalawang laikai crew member Krumbrai Lapam Nganthoi hakchang masa khangdongnabagi damak DNA test tawnaba mahaki pauminaba mache ki Gidanjali dagi sample laukre hairi ngasi numidang Nganthoi gi apokpa Nanda Kumar na pokminaba mayamba ki sanatombaga pauche sige numidang pung 3 makhairom tarakpada sanakiba warida mahangna hai hanadagi mapana leiba imung manunggi angangsing oiba miyoi ani ngarangi thaudu asigi pau tabadagi makhoina leiriba tongan mafam singdagi Ahmedabad tamna changsinduna ngarang numidang thaudok tholiba mafam aduda yogani haina phongdokhibadu khudongchadaba kharadagi ngasi ayu oina thungkre adubu makhoi anigi mathakta Nganthoi ga pokminaba mache Gitanjali amasung machal manau sing thokpa amaga punna makhoi ani ngasi nungthal pung 2 ga makhai tarakpadagi Imphal Airport agi Ahmedabad ki dama khongsankre makhoi ani thenglabada ngasi numidang pung 9 ga makhairom tarakpa fawbagi manungda Ahmedabad ta soidina thungani haina phongdoraki ke sanatomana wafam masi phongdorakpadagi pause sina ngasi numidang pung 10 ga minute 12 tarakpada telephone tawduna Nganthoi gi mache amasung mahaka chamina kibinupi aduga punna makhoi ani Ahmedabad ta thungkrabra haina hanglubada manghai makhoi ani tekta kaidina thungkre mafam aduda thungbaga ngarang dagi hauna
ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯊꯕꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ DNA ꯇꯦꯁ ꯇꯧꯅꯕ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯒꯤ ꯇꯥꯟꯖꯂꯤꯗꯒꯤ ꯁꯦꯝꯄꯜ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯅ ꯑꯍꯃꯦꯗꯥꯕꯥꯗꯇ ꯊꯨꯡꯈꯤꯕ ꯉꯥꯟꯊꯣꯏꯒꯤ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯇꯣꯉꯥꯟꯕ ꯀꯥ ꯑꯃ ꯄꯤꯗꯨꯅ ꯂꯩꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤ ꯊꯧꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯨꯝ ꯏꯕꯣꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣ ꯂꯟꯗꯣꯅꯤ ꯑꯦꯛꯁ MLAꯁꯨ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯀꯥꯏꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯐ꯭ꯂꯥꯏꯠ ꯗꯥꯇꯥ ꯔꯦꯀꯣꯔꯗꯔ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯕ꯭ꯌꯨꯔꯣ AAIBꯒꯤ ꯇꯤꯝ ꯑꯃꯅ BJ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔꯁꯤꯡꯒꯤ ꯍꯣꯁꯇꯦꯜꯒꯤ ꯕꯤꯜꯗꯤꯡꯒꯤ ꯌꯨꯝꯊꯛꯇꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯄꯟꯊꯗꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯂꯤꯕ ꯃꯩ ꯃꯨꯊꯠꯄ, ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕ, ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯨꯖꯔꯥꯠ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ 90ꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯒꯤ ꯐ꯭ꯂꯥꯏꯠ ꯗꯥꯇꯥ ꯔꯦꯀꯣꯔꯗꯔ ꯈꯛꯇ ꯅꯠꯇꯅ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ CVR-ꯅꯆꯤꯡꯕꯁꯨ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯛꯅꯤꯀꯦꯜ ꯗꯥꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯛꯄꯤꯠ ꯃꯅꯨꯡꯗ ꯄꯥꯏꯂꯣꯠ ꯑꯅꯤꯅ ꯑꯔꯣꯏꯕ ꯃꯤꯅꯤꯠ ꯐꯥꯎꯕꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯨ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯅ ꯐ꯭ꯂꯥꯏꯠ ꯗꯥꯇꯥ ꯔꯦꯀꯣꯔꯗꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯖꯤꯡꯁꯤꯡ ꯑꯃꯁꯨꯡ ꯄꯥꯏꯂꯣꯠ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯈꯪꯍꯟꯕꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CCTV ꯀꯦꯃꯦꯔꯥꯁꯤꯡꯒꯤ ꯐꯨꯇꯦꯖꯁꯨ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯁꯥꯃꯛꯁꯨ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯃꯦꯗꯥꯕꯥꯗ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯂꯣꯏꯅꯃꯛ ꯉꯝꯗ꯭ꯔꯤꯕꯅ ꯒꯨꯖꯔꯥꯠ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯅ ꯄꯨꯕ ꯉꯝꯕ ꯑꯔꯨꯝꯕꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯂꯨꯝꯈꯤꯕ ꯑꯣꯚꯔꯂꯣꯗꯤꯡ ꯑꯣꯏꯈꯤꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯅ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯈꯠꯈꯤꯕꯒ ꯄꯟꯊꯗꯅ ꯑꯆꯧꯕ ꯎꯆꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯛꯂꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ 787 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯅ ꯌꯥꯝꯂꯕꯗ ꯇꯟ 227.9 ꯐꯥꯎꯕ ꯂꯨꯝꯂꯕꯁꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯈꯠꯄ ꯉꯝꯃꯤ, ꯑꯗꯨꯒ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯅ ꯆꯟꯕ ꯊꯥꯎꯒꯤ ꯀꯦꯄꯥꯁꯤꯇꯤꯅ ꯂꯤꯇꯔ 1,26,206ꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯖꯤꯟ ꯑꯅꯤ ꯄꯥꯟꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯟꯖꯤꯟ ꯑꯃ ꯃꯊꯧ ꯇꯧꯕ ꯌꯥꯔꯛꯇ꯭ꯔꯕ ꯐꯥꯎꯕꯗ ꯏꯟꯖꯤꯟ ꯑꯃꯈꯛꯇꯅ ꯁꯥꯡꯂꯕꯗ ꯃꯤꯅꯤꯠ 330 ꯐꯥꯎꯕ ꯃꯍꯧꯁꯥꯒꯨꯝꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯕꯨ ꯄꯨꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯈꯠꯄꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯟꯖꯤꯟ ꯑꯅꯤꯃꯛ ꯃꯇꯝ ꯑꯃꯠꯇꯗ ꯐꯦꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯕꯤꯂꯤꯌꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯒꯨꯝꯕꯗꯪ ꯑꯣꯏꯅ ꯊꯣꯛꯏ ꯍꯥꯏꯅ CSIR ꯅꯦꯁꯅꯦꯜ ꯑꯦꯔꯤꯌꯣꯁ꯭ꯄꯦꯁ ꯂꯦꯕꯣꯔꯦꯇꯔꯤꯖ NALꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯚꯦ ꯄꯥꯁꯤꯂꯀꯔꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯦꯚꯤꯌꯦꯁꯟ ꯑꯦꯛꯁꯄꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯞꯇꯦꯟ ꯃꯣꯍꯟ ꯔꯥꯖꯅꯥꯊꯟꯅꯁꯨ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯎꯆꯦꯛꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯌꯦꯛꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯟ ꯑꯅꯤꯃꯛꯇ ꯎꯆꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯈꯥꯏ ꯇꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯑꯦꯛꯁꯤꯗꯦꯟꯠꯗ ꯅꯨꯄꯤ ꯁꯤꯔꯦ, ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ 3 ꯁꯣꯛꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:35 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯂꯣꯛꯆꯥꯎ ꯊꯣꯡ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯋꯥꯄꯤ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯃꯣꯔꯦ ꯇꯝꯅ ꯆꯠꯈꯤꯕ ꯃꯥꯔꯨꯇꯤ ꯀꯥꯔ A*MN01H8443 ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯂꯛꯈꯤꯕꯤ ꯂꯤꯂꯣꯡ ꯇꯨꯂꯦꯜ ꯈꯨꯜꯗꯒꯤ ꯔꯣꯁꯅꯤ 29 ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ MD ꯎꯃꯔ 92, ꯃꯆꯥꯅꯨꯄꯥ ꯑꯖꯤꯃꯤꯔ 12 ꯌꯥꯎꯅ ꯆꯍꯤ 18 ꯁꯨꯔꯕꯤ ꯂꯤꯂꯣꯡ ꯇꯥꯏꯔꯦꯜ ꯃꯈꯣꯡꯗꯒꯤ ꯔꯤꯅꯥ ꯑꯃꯁꯨꯡ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯕꯦꯕꯣ ꯁꯥꯌꯟ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃꯒ ꯄꯨꯟꯅ 3 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ MD ꯎꯃꯔ ꯑꯃꯗꯤ ꯔꯤꯅꯥꯗꯤ ꯀꯛꯆꯤꯡꯒꯤ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝ ꯅꯤꯡꯁꯤꯡꯈ꯭ꯔꯦ, ꯃꯤꯇꯩꯅ ꯃꯤꯇꯩꯈꯛꯀꯤ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ꯫ ꯃꯦꯒꯦꯟ ꯈꯨꯜ ꯉꯥꯛꯄ ꯐꯥꯗꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯍꯧꯁꯤ ꯍꯥꯏꯕꯗ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯍꯧꯗꯕꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯔꯛꯄꯅꯤ꯫ MLA ꯂꯣꯀꯦꯁꯣꯔ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯖꯨꯟ 18ꯗ ꯊꯣꯛꯈꯤꯕ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯇꯔꯥꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯊꯧꯔꯝ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ
manung chana laiba Nongsum Community Hall da pangthokre mitei na mitei khaki oiba wakhal khallabadi Manipur kan bangamloi Manipur kan ge hairabadi lamdam asigi yellow mising nungsi chana na hingminnaba ngamnabagi lambi uba ngamba mitei oiba mathau tai haina UNLF ki former chairman RK Sanayama Megena phongdorakli iramdam kan baluf na sinduna anirak suba ningsing thoram aduda pambaina luchingba UNLF ki active chairman M Nongyai lamlai assembly constituency ki MLA case ibomcha Kundrapam assembly constituency ki MLA Thokchom Lokeshwar yauna Kokomi Kaithel Imalup Singh Thawai Mirel Taragi Chaisu Fox Amukogi Mute Singh Amadi tongan-tonganba lamsingdagi lakpa Mairapai Bising saruk yaki Thoramadugi manung chana Rims Hospital ga khusamnaduna khulngak pasingi I haiba Team da blood donation camp amasu pangthuki Thoramaduga mari lainana RK Sanayama na makata na phongdorakpada Manipur da chathariba lan asi mitei singmu namthaduna lamdam asigi yellow mising punsinba yadana mache tana thugaina bakuki khulai paiba sing sijinnaduna India laingana chatharakpa lalong amani masida lamdam asibu kannaba achetpa firef ama lobagi tangai fadaba leiri firef asida su mitei ama oina mitei khakki khanbanasu Manipur kanba ngamloi lamdam asigi yellow mising karamna nungsi chanana leiba ngamgani haibagi lambi uba ngamba Changi haiba wafam thamlaki Thoramadu saruk yarduna MLATS Lokeshwar na High President rule latringaida aroiba oina famkiba assembly mifamda Congress MLA singi maikadagi khulngakpa faba yadana bawaref amalahu si haina pukhatkiba wafambu matamadugi lengakna thabak oina onthokkhidabana ngasidi khulngakpa sing faningba matamda farakpani thawong asida ngasidi miyam kham thengna Wahale lamdam asibu kannaba honariba khulngakpa sing karigidamak faribano lamdam asibu kannaba honariba miyoi sing phage hairabadi leiba ngakpa yauriba MLA sing su fafam thui Center amadi state leingak anina tawriba thawong asi karino haiba wahang hangladuna Manipurgi irang manungda state asida Lengangna CBI da case kaya sinaki haibasi leibang miyam da khanganba mathau tai aramai tengogi thaumi asem kananda paliba CCI case asi PR lengang luchingliba governor na di sinaki leiti hairabanina mamangi lengangna sinaramba oigani khulngak pasingda case palabadi popi thariba afwa kulai pariba terrorist singi mathakta di case kaya pankre haibasi miyam na neinaba matam oire haiki Thoram aduda saruk yakiba MLA case ibom chana hai thengnariba lana si aikoi puna thengnamina fam thoi center na warosin progna bahonariba sida aikoi puna soganmina si haiki nakala maromda khamelo kilan famuning singduna thoram adubu sinlang kiba equal get advisor ning thau khongjam sanato mana phongdorakpada imalaiba kidama athoba sing asina kathoklam liba kaya asigidama aikoi leiri haibaning singduna thoram pangthokpani ifuruf khandaba yaroi amadi iramda mache tana kaiba yaroi haibasida athoba singi tung induna changsin khigani haiki Manipurda COVID positive case manga sukre health directorate na COVID ka kanma section tharang kaya lokhatkre ngasi Imphal East ta miyoi ama aduga Imphal West ta miyoi ani COVID positive oiba thengnakibaga loinana thasi ama dagi ngasi fawbada Manipurda COVID-19 positive case manga sukre Directorate of Health Services na kanma section tharang sing lokhatkre Health Directorate Government of Manipur na thadorokpa cherol amada Manipurda June ama dagi ngasi fawba miyoi 33 ki sample test tawbada miyoi manga COVID-19 positive oiba thengnare ngasi fangkiba test ki result ta Imphal East gi miyoi ama amasu Imphal West gi miyoi ani positive oiba thengnakibani positive oiro patient manga gi manungda mari di home isolation da leibani haukiba pung kun mari asigi manungda discharge tawbagi amadi referral tarokpagi report leite ngasi fawbada oiriba COVID-19 ki fibam Manipur gi oina Bishnupur district gi miyoi ama Imphal East gi miyoi ama amasu Imphal West gi miyoi ahomni ngasi gi oina miyoi taraga manga test tawbagi manungda miyoi ahom positive oiba thengnakhibani ngasi fawbada punna miyoi 33 ki sample test tawkre test asi tongan ba mawong haibadi RT-PCR CR Tunat Siki NAAT Rapid Antigen Test tawkhibani report asina makha tarduna kumja 2020 dagi ngasi fawbada Manipurda COVID-19 case 1,40,045 ki case laikhibagi manungda miyoi 1,37,893 da faduna hospital dagi discharge tawkhi aduga punna miyoi 2,149 na COVID na maram oiduna laikhidre Manipurda COVID-19 case hengalakpa na maram oiraga Directorate of Health Services nusu akanba section tharang sing lokhatkre COVID-19 control taungnaba gamari leinana tongan-tonganba committee khaidokpaga loinana team gi leaders sing hapkibaga loinana atai mari leinaba official amadi staff sing su team dagi members sing oina thamkre tongan-tonganba committee sing adudi tax technical and expert and advisory biomedical waste management oxygen supply and private hospital office spokesperson and issue of press release and IEC management quarantine management construction of civil work management of isolation ward screening facility JCU and hospital surveillance and screening test COVID control room HR management procurement management of testing laboratory data management analysis and reporting private
Sector Coordination CSO NGOPRI IMA Training and Research Logistics and Supply Chain Vaccine A Cold Chain Management Transport and Ambulance Management Home Isolation amasung Psychological Support hairiba committee sing asini committee sing asigi team leader sing office medical directorate office ta leibaga loinana team sing na nongmada yamdraba amuktang oirabasu unaduna leiriba covid ki status amadi tawgadaba thabak singi matangda wa khanagani multi team natraga departmental coordination gi wafam lakpa matamda health director da report tawna basu khangan kre